Welcome back to Jirilema Vlogs mayam. Huji yam kanna viral chatliba video ko mayam na su ubiramani haidi Facebook da su akhoi YouTube da su ko adugi matang da khratang haijage ai tawjabani ado aina di kaya khangzaba na ti ko maya aina ujabagi matungina aina wahei sumnata ama ani katang thamjage haina namjarakpa video ne ba ko maya ado mayam hoji ko yam waraba tanja siga tawri mayam se haidi yengpham khangdre ba ko maya na than ka uba nupa duga adege khoigi lucipia gi mapa moi ani gi yam kanna viral amaga chatle adu lucipia gi father gi matang na ngangjage ko me hoi noi gi paisa lauramba jai adegi yam phajana suramdaba jai adegi haidi chelira mangira adudi khangdre ko madi chenba oiramadi adu mang haidi thi phangoi ba ko adu madi dum kaina RK production gi interview da so adum yaure e ko me noi gi manungda nungaina daba kaya leramgani ba ko ataba mayam singdo social media da sumaina phongdok pirakano ba ko me lucipia gi page da gi thare da na Facebook da sumaina paisa la ba hum sumai lauraga chen gre khot khre nu pa che thi phangdre na tawbudo adi hadi hoi yum da su chat na thi ba khot pa taram ba jai hadi akhoi gi lucipia gi father na aduisu amtaka fajana thiraga khotlaga ko adum noi manungda wari sanaba jaiba ko noigi manungda wari sanaraga yanadra kanda noigi any case file tawgera di kudangda sumai thi phangdre khotre tawna adum Facebook account da sumai page thabirakpado du nungai gi Jonathan gi maige de su mayamna tabiramani maide magi interview da mana ngangi ba mayam singdo hoi nungai te ko magi su yamna ijat su omani haidi sumai Facebook page da sumaina thoglakpanina mayamna loi ubiramani ko udaba mi yawramaroi adu ubanina adu lucipia gi page se mina khangdaba kanam leiteba ko istuka mana thagalaiba se loina ureba ko urabanina Jonathan gi kaino se Haojk2 se loi khangeba ko adu masu yam ikaire adegi akhoi lucipia gi father su yamna madawai nungaitreba ko karamna jumano di khangdre mai gi past kari wari leibano dudi akhoi thigalude khangjarude ko hoi magi lucipia gi father gi matang da su magi past da su wari miyam leideba ko adegi Jonathan gi su leiramba jaiba maybe akhoi khangdeba ko akhoi adugumba kayum khangjade just aina haigadabadi hoi noigi nungainadaba singdo haide social media da sumaina khana jaina tawba sarukwa adum noi masen pullaga adum ngangnawo ko noi masen pullaga wari se phajana sengdoknaro lucipia gi father ga ibung Jonathan duka pullaga ko wari sanawo ko nungainadaba leiraga so aduga dum wari sanaraga wari se loisanaba tawo ko haide social media siga Jonathan gi interview mu thagalai adegi amu lucipia gi father gi amu video mu viral chat hanse noi ba nai di hana viral se makal ne ba chatlai se ko haide group se lucipia gi father gi michang juleram gani Jonathan gi michang juleram gani ko moina mu comment thanara ani ko makal gi comment thara ani adungumba mayam se uraga haide mina su nokna ba haido oyeba ko khoi meti macha singa moi machen bu yana de moi machen bu nungsina de haibagi haidi point se dum tarayeba ko aduna mayam adum noi manung da sengdoknaraga yadra kanda case tawgira matawe tawbiu ko sumaina hekta social media da thagatpa khotpa se tawbirakanu mayam adu ai adu katanga ai request tawjari ken video sinamu akoi dei bangal akoi gi sinina ko akoi sinina ni haina nungsi chanana lairiba akoi gi meitei pangkhan ko aduga akoi gi arambai tengol gi ibung ipa singa de akoi meitei pangkan gi ibung ipa singa de gi hansing mayam ka wari sana gare hana viral se wa sandokri mamang siga sumaina wari se phajana sanaba kai ki ko mayam kai gi no haidi sigumba se viral ekta chakra di sandore e basi atau na sandorak
ꯃꯤ ꯃꯌꯥꯝꯅ ꯎꯔꯀꯥꯟꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯣꯏ ꯃꯁꯦꯟꯁꯦ ꯈꯠꯅꯔꯛꯑꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯈꯜꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯗꯅ ꯊꯛꯃꯤꯟꯅꯗꯅ ꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯈꯜꯒ ꯑꯩꯈꯣꯏ ꯃꯤ ꯃꯁꯦꯟ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯁꯦ ꯃꯦꯟ ꯃꯥꯟ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯒꯤꯁꯨ ꯏꯖꯠꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯖꯔꯤꯗꯅꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯣꯂꯦꯁ ꯇꯧꯔꯛꯑꯦ ꯈꯣꯠꯂꯛꯑꯦ ꯍꯥꯏꯕꯁꯦꯀꯣ ꯃꯥꯁꯨ ꯍꯦꯛꯇ ꯅꯨꯄꯤ ꯑꯃꯅ ꯑꯩꯁꯦ ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯃꯤ ꯍꯦꯛꯇꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯉꯝꯄꯣꯠꯇꯦꯕꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯝ ꯇꯧꯔꯛꯇ꯭ꯔꯒ ꯑꯩꯅ ꯍꯦꯛꯇ ꯁꯥꯖꯜꯂ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯉꯝꯃꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯔꯝꯗꯤ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯤꯗꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯥꯁꯀꯤꯀꯣ ꯑꯦꯅꯤ ꯔꯤꯂꯤꯖꯟꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯒꯤ ꯏꯖꯠꯁꯦꯀꯣ ꯌꯥꯝꯅ ꯂꯨꯏꯌꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯃꯣꯂꯦꯁ ꯇꯧꯕ ꯏꯖꯠ ꯃꯥꯡꯍꯜꯂꯝꯕ ꯈꯣꯠꯄꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯀ꯭ꯔꯥꯏꯝꯅꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯍꯥꯏꯁꯦ ꯃꯥꯁꯨ ꯏꯀꯥꯏꯕ ꯈꯪꯉꯝꯗꯣꯏꯅꯦꯕ ꯃꯥꯁꯨ ꯏꯖꯠꯇꯣ ꯈꯪꯉꯝꯗꯣꯏꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯏꯗꯣ ꯌꯥꯝ ꯄꯦꯟꯗꯕ ꯌꯥꯎꯕꯗꯒꯤ ꯅꯝꯖꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤꯅ ꯉꯁꯤ ꯅꯠꯇꯅ ꯍꯌꯦꯡ ꯂꯣꯏ ꯁꯤꯗꯣꯏ ꯉꯥꯛꯇꯅꯤꯀꯣ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇꯅꯤꯁꯦ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤꯝ ꯄꯣꯠ ꯑꯃꯠꯇ ꯄꯨꯔ ꯆꯠꯄ ꯉꯝꯃꯣꯏ ꯁꯨꯝꯅꯇ ꯏꯖꯠꯁꯦ ꯊꯝꯃꯝꯗꯣꯏꯅꯦꯕꯀꯣ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯝꯃꯗꯤ ꯑꯐꯕ ꯉꯥꯡꯅꯈꯤꯗꯣꯏꯅꯦ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯑꯐꯕ ꯉꯥꯡꯅꯈꯤꯗꯣꯏꯅꯦ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯗꯤ ꯑꯩꯒꯤ ꯐꯠꯇꯕꯗꯣ ꯃꯤꯅ ꯑꯗꯨꯝ ꯉꯥꯡꯅꯍꯧꯗꯣꯏꯅꯦ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯩ ꯁꯤꯈ꯭ꯔꯀꯥꯟda ꯈꯛꯇꯅꯦꯕꯀꯣ ꯂꯩꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯅꯀꯣ ꯑꯇꯩꯗꯤ ꯀꯔꯤꯝ ꯂꯩꯔꯔꯣꯏꯕ ꯂꯣꯏꯅꯃꯛ ꯊꯝꯃꯝꯃꯒ ꯆꯠꯈꯤꯗ꯭ꯔꯣꯕꯅꯦꯕꯀꯣ ꯃꯤꯅ ꯁꯣꯟꯅꯍꯧꯕ ꯈꯛꯇꯅꯦꯕ ꯑꯐꯕ ꯐꯠꯇꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯙꯔꯃ ꯃꯥꯅ ꯇꯧꯔꯤꯕ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯅꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯦ ꯁꯨꯃꯥꯏꯅ ꯎꯅ ꯌꯥꯅꯗꯕ ꯈꯟꯅꯕ ꯆꯩꯅꯕ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯅꯤꯡꯉꯦꯕ ꯖꯥꯇꯤ ꯑꯃꯠꯇꯗ ꯑꯩꯅ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯁꯦ ꯉꯥꯡꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯉꯝꯖꯗꯦꯕꯀꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯉꯝꯖꯗꯦꯕ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯃꯤ ꯃꯥꯒꯤ ꯏꯖꯠ ꯑꯃ ꯂꯩꯔꯤꯃꯤ ꯃꯥꯒꯤ ꯙꯔꯃ ꯂꯩꯔꯤꯅꯤ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯄꯥꯝꯃꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯣ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯕꯦꯡꯒꯣꯜꯒꯤ ꯏꯕꯨꯡ ꯏꯄꯥꯁꯤꯡꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯨ ꯂꯩ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯦ ꯐꯒꯅꯤ ꯍꯥꯏ ꯈꯜꯂꯦꯕꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯤꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯂꯥꯟꯁꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯅ ꯇꯧꯅꯔꯦꯕ ꯖꯥꯠ ꯄꯨꯝꯅꯃꯛꯀꯤ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯑꯦꯅꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯟꯁꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯇꯧꯔꯤ ꯅꯨꯄꯤ ꯏꯖꯠ ꯃꯥꯡꯕꯩꯁꯨ ꯇꯧꯋꯤꯅꯤ ꯑꯗꯒꯤ ꯃꯋꯥꯅ ꯃꯇꯨ ꯐꯨꯕꯒꯤꯁꯨ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯊꯤꯕꯒꯤꯁꯨ ꯑꯗꯒꯤ ꯃꯌꯥꯡ ꯅꯨꯄꯥꯗ ꯆꯠꯈꯤꯕꯒꯤꯁꯨ ꯃꯌꯥꯡ ꯅꯨꯄꯤ ꯂꯧꯕꯒꯤꯁꯨ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯤꯒ ꯂꯣꯏꯅ ꯇꯧꯅꯔꯦꯕꯀꯣ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯂꯥꯟꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯗꯕꯤꯗꯀꯣ ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯂꯩꯅꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯄꯥꯁꯤꯡꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦꯕꯀꯣ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯗ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯐꯠꯇꯕ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯤꯖꯤꯟꯅꯔꯛꯑꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯏꯍꯟꯕꯁꯦ ꯄꯥꯝꯗꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅꯁꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯌꯥꯎꯗꯅ ꯃꯌꯥꯝ ꯃꯈꯜ ꯉꯥꯡꯉꯤꯅꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯗꯨꯅ ꯃꯣꯏꯒꯤ ꯙꯔꯃꯗ ꯁꯣꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯦ ꯈꯣꯠꯂꯦ ꯑꯣꯛ ꯄꯤꯖꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯃꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯇ ꯀꯩꯀꯩ ꯃꯌꯥꯝ ꯄꯉꯥꯡꯗ ꯉꯥꯡꯅꯔꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯣꯏꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗꯣ ꯃꯤꯠ ꯃꯥ ꯇꯧꯅꯔꯒꯀꯣ ꯁꯥꯟꯇꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯝꯅꯤ ꯑꯇꯣꯞꯄ ꯂꯝꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕ ꯂꯝꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯦ ꯂꯩꯃꯤꯟꯅꯕ ꯂꯝꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ
ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯈꯛꯇ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯟꯅꯗꯩ ꯖꯥꯟꯅꯔ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯅꯪꯒꯤ ꯈꯜꯂꯤ ꯋꯥꯈꯜꯗꯨꯒꯁꯨ ꯑꯃꯨꯛ ꯃꯥꯟꯅꯔꯣꯏꯕꯀꯣ ꯑꯗꯣ ꯃꯥꯟꯅꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯅꯣꯏꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯧꯑꯣꯕꯀꯣ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯛꯑꯗꯤ ꯃꯌꯥꯝꯅꯁꯨ ꯃꯄꯥꯟꯒꯤ ꯃꯤ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯅ ꯎꯔꯕꯅꯤ ꯃꯁꯦꯟ ꯐꯥꯎ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯖꯥꯠ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯑꯊꯤꯅ ꯑꯩꯈꯣꯏꯒꯤ ꯔꯦꯄꯨꯇꯦꯁꯟꯁꯦ ꯁꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯁꯣꯏꯕ ꯌꯥꯎꯔꯤꯅꯤ ꯑꯆꯨꯝꯕ ꯑꯁꯣꯏꯕ ꯂꯩꯔꯗꯤ ꯑꯆꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩꯒ ꯇꯥꯕ ꯑꯆꯨꯝꯕ ꯂꯩꯔꯗꯤ ꯑꯁꯣꯏꯕꯁꯦ ꯑꯗꯨꯝ ꯂꯩ ꯇꯥꯕꯀꯣ ꯑꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯁꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯂꯥꯟꯕ ꯊꯣꯛꯂꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯊꯦꯝꯃ ꯈꯣꯠꯂꯒ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯦꯕꯀꯣ ꯐꯠꯇꯕ ꯂꯝꯍꯦꯟꯕ ꯊꯕꯛ ꯇꯧꯔꯒ ꯋꯥꯔꯛꯄꯤꯔ ꯂꯣꯏꯔꯦ ꯊꯦꯝꯕꯤꯔ ꯂꯣꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯄꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯈꯛꯇꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯈꯪꯅ ꯌꯥꯝ ꯍꯩꯗꯅ ꯑꯩꯁꯦ ꯉꯥꯡꯖꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯣꯠ ꯈꯛꯇ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯍꯤꯡꯕ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯗꯤ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯏꯕꯦꯝꯃ ꯅꯪꯒꯤꯗꯣ ꯁꯣꯏꯔꯦ ꯏꯆꯟ ꯅꯪꯒꯤꯗꯣ ꯁꯣꯏꯔꯦ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯒꯦ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯖꯔꯒꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯁꯦꯝꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯖꯔꯒꯦ ꯊꯦꯡꯛ ꯌꯨ